Image Paodam miyeng tabiriba sangbo Yumnam Anuradha Devina ikonona khurumjari hojai maroiba pauda India ke praja miyang ge thajaba amasung tawba ngambada mahangna chena thajai haina humbudra mari suba Independence Day thoromda Prime Minister Narendra Modi na haikhre Ibado pakhangba paphal yepa pirang sangkatuna humbudra mari rak suba Manipuri Independence Day thorom pangthokre loinana Union Sport Minister Kiran Rijay suna ngase Fit India Youth Club saudokre House of Sanuna Pizari Independence Day Thoranga Mari Lenana Delegate Red Port again Prime Minister Narendra Modi na Wangang Laduna Haikibada Lebagasina Coronavirus Laichepo Mangzan Thana Thainariba Corona Warriors ki Mapamda Ikai Kunaba Udle Independence Day ge Harau Nungaiba Pauzen Miam the Pizari Corona Laichet ke Maraksida India ge Miamna Atma Nirbhar Bharat Amasangapam Thui Manglanasi Indiana Kangla Kigani India ge praja miyam ge thajaba amadi tawung amada mahak chena thajai haiba wafam so Prime Minister Modi na thamke lebak asigi longmi singna miyam ge jana naba khakki natana malim ge atai lebak singi damakta so chinjak pothopa ngamle haikhe lebak asigi reform singe mahai ado malim na khangba haurakle FDI ge chada taranipan hengatuna record punama thogai kre make it in India ga loinana malim ge damak mantra of make it sem sarese haikhe Humbudra Mari Suba Bharati Independence Day Thauram Manipur Dasu State ke Thakta 1st Battalion Manipur Rifles Predator Ground Imphal da Chief Minister and Birena Chief Guest Uduna Pangthokre Zati ki Isai Sakpaga Iroinana Chief Minister and Birena Bharati Machu Ahongi Piran Sinkatuna Thorom da Pangthoke Thorom da Chief Guest ke Waran Piraduna Chief Minister na Haikibada Khwaidigi Mamal Leiba Haibasi Miyobike Punsini Amadi Sarkar Asina Mipung Kudingbo Yamna Lumna Lawi Amadi Sarkar Asina Tamthiraba COVID-19 Laichet Asidike Ngak Thongnaba Lokot Payaba Thabak Singla Khali COVID-19 Laichet Asi Thengnabada Kathopaga Loinana Doctors Nurse Amasung Atei Medical Staff Singna Lawriba Thodang Adu Sarkar Asina Khange Hairaduna Zenimsta COVID-19 Patient Singbo Thawai Yauna Laying Vidiba Dr. Tharuijamp Uthange Timboso Chief Minister na Thagapa Phongdokhe Chief Minister na Makata Aduna State Asida COVID-19 Laichet Thengnariba Health Worker amasung Frontline Worker Singda Miyamna Nataba Miyang Yengbigano Hairaduna Tamthiraba Laichet Asi Thengnabada Miyamna Sum Mateng Pangbinaba Appeal Tokhi Sarkarna Sangsilaba War on Drug ke Matangda Palluduna Chief Minister na haikibada First Track Court Linkhat kibagaloina na drug mari lenaba kesta miyoi chamagatara mara leire haiba khangle Status agi mapam kyada drug factories sing thugai kre amade sarkar asina drug smuggling tawagi mayukta makatana thabak sing sathaki gane haiki ngasigi tharong mari leina na Chief Minister's Trophy for Community Service Award SP Bisnupur Priyadasne Lystrom Inspector Oinam Ajit Singh amasung Nupi Constable Okram Visita David Kusinaki. Chief Minister's Trophy for Anti-Drugs Campaign Ge SP Taubal Dr. S. Ibomsa ASI A. Krishna Sharma amasung Head Constable Amp Rinas Maitida Kusinaki. Pauna Brazabarse Award for Best NCC Boy Cadet Na and Bunty Angomda amasung Rani Gadilio Award of Best NCC Girl Cadet Na Amp Nenita David Kusinake. Mathong Masakangba amasung Mathona Marinsen Labobo Sakangba Oina Major Lystrom Jotin Singh X Gracia Scheme Ge Makada Lupalak Mangagi Stake Amasu Lakehidrava Fort Assam Rifle Ge Rifleman Ratanda Salam Ge Loina Vida Kusinake. Mindset change over the country. And the Praja Praja
ꯑꯩꯈꯣꯏ ꯑꯇꯩ ꯊꯕꯛ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ngasigi tharamda deputy chief minister Y Joy Kumar cabinet minister singh MLA singh chief secretary DGP amasung makok thongba officer singsu sarugaki ngasi august ge tang 15 india ge mafam sinba thungna pangthongna bagum 93 suba india na ningkha tamba numeta palan thoram ngasi kaksing district ke thakta district administration kaksing nasu sinduna kaksing DC office complex ta pangthoke kaksing police ke SDPO Pukthambam Sankar MPS na parata commander oiduna pangthokiba ngasigi india na ningkha tamba numit palan thoramba aduda deputy commissioner kaksing arambam Valentina na athoiba mitungland oiduna national anthem ga loinana jatigi masu ahumgi piran pahenki kaksing district administration ge makada mathau tauriba district level officer sing municipal council ge chairperson sing amadi police ge makok thongpa officer sing yauna punamioi chamaromna covid-19 ge SOP ngangna pangthokiba ngasigi tharam aduda kaksing municipal council ge chairperson and Sanjay Kumar amadi kaksing district police ge SP Victoria Yangkhomna akhanaba mitun sing oina sarvyakhi Tharomaduda Kaksing District Administration ge makhada COVID-19 thengnabada ahing nungthin naidana mathau tauriba khangalaba Thomi Singh District Police ge personnel sing Municipal Council ge sanitary workers sing amadi atai miyoi kyada appreciation certificate sing piduna ikai khunakhi Tharomaduga mari leinana athoiba mitung lenge warol piraduna Deputy Commissioner Arambam Valentina na hai Indiana ningkha tamnaba honabada thawaina pontha piduna thawai thakraba ningtamba lami singna lokiba thodang adu ngasigi mirona ningsingduna ekhoi masengi marakta nungsinaba amana amagi damak kathongnaba amadi mateng pangnaduna apawa society ama semnaba ekhoi punna honamini se haiki mahana makhatana kaksing district asida COVID-19 thengnanaba honabada asoba thodang ka lokiba district asige club organization singi volunteer singna lokiba thodang singbu thagapa phongdopa galoinara COVID-19 thengnaba haibasi lenga ka asige makhada thabak tauriba thongmi sing khaktage mathaunate public singna isa isana logadaba social distance ngakpa face mask upa amadi khusa phajana toina hamba haiba thodang sing chapsana pangthokpagi mathau tai madu khaktada covid laina ase maithiba piba ngamgani haiki on this occasion of the Independence Day is an appeal that I'm making to the public of the district, to the people of the district. Please follow the norms laid down by the WHO, norms laid down by the State Health Department in terms of prevention of COVID-19. Hasana follow the view, mask hasana view, social distancing hasana maintain the view, hand hygiene hasana follow the view, food saaf hasana follow the view, sanitizer hasana use the view. Aduga see the pandemic se koi kena to se naturally it is going to be very difficult. Homudra Mari Suba Independence Day gi Thoramase Thoban District ke oinasu Mini Secretariat Thawalda Deputy Commissioner Thawal and Bandanana Baraki Machu Hong ki Phiran Singkatuna Pangthokre Thoromduda DC ge official amasung police personnel sing sarugya khe hairi Headquarter Inspector General Assam Rifles South ke command makhada leiba unit amade sector singna ngasi Homudra Mari Raksuba Independence Day ge thoram pangthongna kre 9th sector Assam Rifles na numit ase Assam Rifles Public School ARPS ke Mahiru Singh amade makoi ke parents ngaloina na pangthokhe maduda 9th sector Assam Rifles na tongan tonga mafamda ursare sing thakhe Mantri Pukida leiba battalion ge headquarter da phiran sangkhapa amadi leikatpa ge tharam pangthokhe company operating base punamata suthoram se pangthokhe maduda leibangningba isai sing su sakhe Kaithen Mambi da leiba battalion su Kaithen Mambi garrison amadi Hanuman Top Kopta u Pambi Chaniga Humbudarmanga thakhe Thawan battalion na Forest Department ka Khusamnaraga battalion asige headquarter amadi masigi Kopsingda u Chara Lisanganiga Nifumari thakhe Asuna Sanen battalion su Budamari Surak Suba Independence Day gi Palan Thoram Chandenge Natham village da Orphan home ge angang singaloina na pangthoke Tharomatuda Zatigi isai saktuna Zatigi machu home ge piran chengkhake
maduda AR ge maike dege sanitary item sing amadi firon angang sing da kudon tangke Moria battalion asu Independence Day ge thorom ase Jehobal Jire Children's Home Moria da pangthoke ngasi Bharat ke ningkha tamkiba humbudra marirak subage Thauram Manipur ge Congress Bhavan da so pangthokre Tharom aduda MPCC ge President Morang Themba Okendro CLP leader o Ibobi Singh amadi CWC member Gaikhang amsu sarugya ke Tharom aduda MPCC ge President Morang Themba Okendrana Zatigi Piran Sankhatuna ikai khumnabu utke Tharom aduda MPCC ge President Morang Themba Okendrana Congress ke maike dege yafa pausent pirakpakaloinana party ke leader singna hona biramba asibo ngakna thamduna apunbage saktam kahendana ingsipa Manipur ama ohensi haiba wapong kya phangdorakhi District Administration Technopan Sinduna Humbudra Mari Raksuba Independence Day ge Thoram Technopan District Headquarter ge DC Office ke complex da pangthokre ngasigi thoram aduda Deputy Commissioner Mayanglambam Raskumana Chief Guest oina Bharaki Machu Ohongi Piran Sankhatuna ikai kamna utke DC Mayanglambam Raskumana phongdokibada Mori Hospital ge oina atawai equipment amadi facilities sing asibo hena fagatnabage lupa crore ahom henbage proposal ama finance stage the leire haibage nungaiba paw ama leire masina helka mari leinaba thabak tharom singda Fazana thabak toba ngamnanaba honaba haiba asina aikhoge ithau oiragadabne Morige sub district hospital ge team covid care center bo yangsilba team singe thabak thorum singbu thagaladuna mahna hai covid-19 positive oikiba mioi ani center duda thamkibada doctor singna ningthina makhoibu loina bibaka loinana layeng chathaduna negative oirakpada DC na Nungaiba Pongdokladuna COVID-19 Lanthingnabada Technopan District Police Halki Staff District Asida Laidaba Tongan Ba Department School College CSO Sing Amadi Students Organization Singna Achowa Thodang Singbu Mahana Thagapa Pongdoki Taronga Mari Lainana Mathau Ningthina Tauba Police Personnel Amadi Medical Staff Sing Department Ki Mio Singda Certificate Piduna Pongning Thagaki Ngasagis Thauram aduda SP Technopan TS Brikamsit, ASP Oops Technopal TS Krishnatombi, CMO Technopan Dr. KS Gojen, District Social Welfare Officer Technopal W Thamapati, District Forest Officer Amadi District Asige Tongama Department ke Official Sing Amadi KSO Technopal District ke Thaumising Yauki. Amaromda Humbudra Marirak Suba Independence Day gi Thauram ngasi ADC Mori ge Office Complex ta pangthokre ngasi gi Thauram aduda ADC More L Manikantana Chief Guest oiduna Bharaki Machu Ohongi Piran Chingkatuna ikai khamnaba utke ngasi gi Thauram aduda SDO Irengbam Dines SDC Brajendra ASPLO Sangboi Gangte OC Dilakumar Manipur Rifles ke Makoltongba officers sing yauke Amarom dasu District Council Administration Chandena su Sinduna Buddha Marirak Suba Independence Day Thauram ngasi Chandena District Headquarter ge Monsang Panthada leba Council asigi office da pangthoki Thauram aduda Autonomous District Council Chandinge Chairman Div Ringona athoiba Mechungland oina saruk yaduna India ge machu ohongi piranchan khatke Aina Tinkraba Laloba Singna Kaukiba General Strike Maragasida Jiribam District su Akanba Security Section Thorang Makada Jiribam Administration Sinduna Humbudra Marirak Suba Independence Day Celebration ngasi ayok pung nipam khaitaba matamda Jiribam ge DC Banglo da pangthokre ngasi gi thoramda DC Jiribam W Malengamba Janglai IAS na chief guest oiduna jatigi isai saktuna Bharaki Machu Ahongi Piranchan khatke SDPO Thangzam Sanatomba Singh MPS na Parrot Commander Oiki Ziri Police Amadi Ziribam Fire Service ke contingent na sarugya ke Tharongi chief guest na inspection of Parrot Loidabam Matugda chief guest ke Warolda Asumna High ke Ziribam da COVID Care Center Jiribam ge Harinagar da Laiba Model School da ngasidege hangdoklei haina phongdoke
Manipur State Legal Services Authority nasu ngasi ayupung nipa pakai tabada High Court of Manipur da Honorable Justice Ramalingam Sudhakar Chief Justice High Court of Manipur na jatige phiran chengkatuna pangthokre tharongge sarukama oina Justice Ramalingam na Manipur State Legal Services Authority ge lesangani taramapan ge annual report release tauke ngasagi tharomda Justice LS Jamir, Justice KH Nobin Singh, Amadi Justice A. Bimol Singh Su Sarugyaki. State Disaster Management Authority ki State Executive Committee ki Chairman Dr. Rajesh Kumar Thadrokpa Cherolamagi Matungina State Sida COVID-19 infection tawuki case leptana hangalapana maram oidaga State Sigi Mapam Pumbada Chaliba August ki Thagi tang kuntramatoi pawa makata na complete lockdown matam sangdolagadi. Zerona sagi matungina district ke Deputy Commissioner Singna numit khudingi numidang wairang pung mangadagi matang numit ke ayupung taruk pawa curfew thamnabagi oda thokani. Amadi lockdown ta manungda nomaisang numit natana chayol amada essential commodity sing grocery, vegetable, fruits, milk boot sing poultry meat amasung ngayon ba retail shop sing nungti numit khudingi ayuki pung nipandagi nungthinggi punga adi phawba hangba yabage ayaba piri loinana thangan bazar amasung dharmasala da leiba wholesale dukan singdagi district ki oina pochai leiranabagi numit singdi ningthaukawa amasung sagonjenda Imphal West Churasanpur Faijol Tamenglong None Lepakpopa amasung Irai numita Imphal East Senapati Kangpokpi Ukrul amasung Kamjong Yumsakaisa amasung Thangza numitana Sandel Tengnopal Thobal Bisnupur Kaksing amasung Jiribamni English Singmar Chamapan Niputareke August ke tang taramarida British ke makutage Manipur ninka tamba phangkhibage umbudra maridak suba chaige palan thoram United People's Administrative Council upakona sitranga se pangthokre haukiba sahi Lisangamaga Chanipan Barpudarama Thoi Anglo Manipuri War Loibadagi Chahi Yankaitaruk Lom British ke Loilam Makada Lairam Labamatung Ing Lisang Machama Paniputareke August ke Tang Taramarige Ahing Nungyaida Ninka Tamba Pangduna Manipur ke Ahanba Chief Minister MK Priyovartana Council of Minister Hall Mamangda Angwa Machuda Ibudo Pakhangba Papal Yekpa Piral Chinkhatuna British ke Makotagi Ning Tamba Pangkibagi Numi Puning Singduna Tarom se Pangthokibani Tharamasi lenga kamati tonganba Kanglop Purop amateki mayukta nate. Manipuri singi ida sagonaraglaba mika ponba haitaba marebang nungsibage chahi lising anike puari leizaraglaba liglam asibu samjin janaba oina tharamse pangthokpani haina upakeogi cherola mana phongdoragli. COVID-19 pandemic mari lainana ngasi nungthen pung ani phawbada laikhiba Kaksang district ke quarantine center summary report ke matungina district sida COVID-19 confirmed case chamaga marfutare sukre masige manungda mioi taramathoi di travel history leitaba mioi singni atai chamaga humbudar tarungna mapandage halakhibani district sigi oina narubadagi laindona pharakhraba masingna chamaga kuntareni aduga active case da mioi humpu leiri haiba Active case da leidiba patient singi manungda makoi taranipande COVID care center Kaksing da thamduna layangle. District asida hangba quarantine center sangna mapandaki halakhiba apunba inmate lesanganiga chamanga control humdoi leirabada inmate lesanganiga chamanga taramapande quarantine matam loiduna disaster khrei. Hauzi mioi taramari quarantine tawduna leide Kaksing district da leiba apunba mioi lesanga homga chatrate Marapu Marige sample COVID-19 test Tauna Bathabada Mio Lising Honga Chatre Kunipangi test result laglay. Mio Contranitogi result pending the lady Aduga Mio Mapangina sample Lawadava Wali Amarumda district Asigi Oina containment John Amatalatre Hide. Singtam Amatani Akoi isn't inauni Amana Amagi Matank Pangnagadabane Haiba Motoda social activist ama oibatanatana philanthropist amadi entrepreneur amasu oidiba Dr. Alin Chand Abonmai amadi Singtamba Women's Development Association Manipurna Punna Kusamnaduna Manipurgi Manung Hanzina Leiba Kungang Singda Chil Kudinge Leptana Satrapa Tingbang Piba Thoramge Makasa Tharapa Oina Ngase Kaksang District
Social Welfare Development Committee gi Kangalaba member Chamada Cheng Thum Amadi Lapuna Singba Polam Sing Tengbang Pikre CIC Kaksingi Maya da Leba Yum Amada Pangtokiba Ngasigi Tengbang Piba Aduga Mari Lenana Kaksing District Social Welfare Development Committee gi President Reverend Moirangthem Devrendana Pongdorakpada COVID-19 Maram Oidaga Miang Kam Thengna Wanaraba Matamasida Dr. Alishand Abomai Amadi Singh Tamba Women Development Association na Waraba Miamgi Kanbiduna Cheng Tum Amadi Lapuna Chingba Chanaba Polam Singh Bibirakpasi Haininga Letana Thagapa Pongdok Sade Makatana Su Isona Sambiduna Miamgi Mateng Pangbangamba Obiu Haina Pongdorakle Ngasi Ningon Club ki Thomi Singna Hairok Part 2 Devi Mandopta Hausak Chatharibai in the government Amadi NNCN IM Anigi Peace to Kasina Manipur gi Apunbagi Saktamda Akaiba Pirak Payaroi Haina Kongsang Sangsan Craig Ngasige Kongsang ka Adugambari Lainana Ningon Club ki Secretary Information and Publicity Susma Ningtauzam na Haikibada Sahi Kulumdoi Tumna Satharagliba in the government Amadi NNCN IM Anigi Peace to Asi Lagliba September Thar Asida Warishin Purak Lagani Haina Prime Minister Office na Loktoragliba Asi Taramna OA Tawatawo Pistok Asina Manipur gi Apunbagi Saktamda Karigumba Makal Amatage Akaiba Pirak Payaroi Kanglov Ama Themnaba Honabada Makoibu Pelanaba Honabada Atopa Kanglopta Akaiba Pirak Payaroi Manipur Ase Kanglop Kiana Kundaba Lamdam Amane Asigumba Lamdam Amada Kanglop Puruf Naiba Toksina Wadoshint Oiraga Oirakpa Taragadi Maduna Hena Satiba Pibam Urakani Division Policy Sataduna Sahikya Nuksi Sanana Lemitandak Liba Machinta Manau Oibage Tanathanaba Yadraba Mari Adu Ngasiti Divide and Roll Polishina Ishinga Thauga Oinaduna Kanglop Masange Marakta Nuksi Nadanabage Singsep Kya Thazalagle Manipurgi Apunbage Saktam Tugainaba Sinbak Kudimakta Lekkatabani Haina Pongdoragle Lilong Hauribi College Student Union Amadi College Asaki Principal Dr. A. Surenjit Singhage Marakta Thogleba Watoke Matangda Tizinaba All Manipur Muslim Student Organization Amsona Fact Finding Committee Amasendana Nakal Animakta Sokos Notice Mamang Thage Zulagi Tang Kunda Thaduna Wathok Asage Waroshin Purang Nabagidama Student Union Amade Principal Dr. A. Surenjit Pukauke Maduda Principal Surenjit Lakide Press Media Githongdasu Anirak Suba Oina Wari Sanana Bagi Matam Pibinaba Principal da Appeal Tawadasu Positive Oiva Response Amata Principal na Pirakide Principal gi Mayokta Irang Hauriba Union Sing July gi Tangkuni to the organization ga Unanaba Sokos Notice Tabada Numisida Union gi Kangbu Amsogi Officer Laktuna Makogi Oiba Stanwen Piramki Haina Amso Headquarter ge General Secretary Yunus Kulapamna Ngase press briefing Amada Pongdoragle Mangna Makata Arduna Hai Amsona Watogasigi Matang Dakumna Tizilubada College Asige Mahirui Shing the Konga Kiba Amadikara Kiba Yamlaba Sempam Sing Lana Sizina Patanatana Food Processing and Preservation Technology Department Tabak Toriba Instructor Amadi Assistant Instructor Singi Pipam Tokpa Thatara Marike Salary Pitokana Leram K Gamina English Singani Taramdogi Jungi Tang Mari the Tokiba Order Gay Wangmada notification amadi advertisement amata taudana English staff mapanta principal na thabaka habla magaloinana Manipur government ke makhada tharagliba regular staff singna masa masa ge lepham toba department ta thamdana principal na khankhiba English staff sing utilize toramba thenarake maramasina Lilong Hauribi College ki issue asi marilenaba authority na miang sangbinabasu Yunus Alina government ke puning singsilakbe Lebakasigi citizen Punamana na the Yektaba Ohenabage Sports Minister Kiren Rizesuna Fit India Youth Clubs Ngase Hodokre. Fit India Youth Club Ase Fit India Movement ke Sarukamani Haide Nehru Yuba Kendra Sangatant Amati National Service Scheme ge volunteer lag Humbuta Mangaga Loinana Scouts and Guide NCC Amadi Youth Organization Kiaga Pullaga Lebakasigi Block Punamalta Fit India Youth Clubs Hangdokadore Minister Kiren Rizesuna Haikibada
masa mau phaba citizen khaktana laibak kidamak thabak tawba ngami ngarang haudokraba Fit India Freedom Run ase August ke tang 15 dage October ge tang 2 fawgi manungda senba yai haiki hauzik arobada maroiba pau amane pizari India ke prajamiyam ge thajaba amasung tawba ngambada mahangna chena thajai haina 73 suba Independence Day thoromda Prime Minister Narendra Modi na haikre Ibado pakhangba papaliya papirang sangkatuna 73 rak suba Manipuri Independence Day thorom pangthokre Loinana Union Sport Minister Kiran Rijay Suna ngase Fit India Youth Club saudokre Image Paodam asige de matang asida loijade meng tabiri bisangba amakana tumjare